Cái dùng đi cầm thì cái nào phải giáo đầm ní nó xin xin mà sắc như vậy chứ khôi sẽ chân rồi cái nó mua đi đây rồi cùi man cái này chính chưa lo ấy sẽ nó u rồi hello ma'am nãy năm nay gì đi ma'am Chk Chanarabo cái năm gì thì phải không được mà lo cái năm riêng được bỏ về lạc đi mà lại hello Mayam hello ma'am xin mà sắc không riêng ngó chính chưa lo ma'am xin mà sắc riêng ngó cái nào nói na Bikram câu giờ bạn isi mi se ma'am question không biết ase hura mà man ram đây aduga ma'am han bada ko ma'am puna ma ngasi happy father's day nogi papa sing leba puna ma soida ngamdana adag ana ek yaudana huji ko river situation sigi da yamna cheksana leba oiyo ai haiba haidre ko haidana khangde dana ngasi adudugi ina wish tawrini ma'am da ado Chk Chanarabo je khoi Chk Chanarabo ngang se wang ba haibani khoi Chk Chanarabo le Chk Chanarabo Happy Father's Day ngasi adu ngasi se blog ama khoi namine ba ko ado ngasi se Father's Day ni na khoi papa do jing ma pan le ba ma pan da chakhi ba ko adu do ma la ga khoi pune chak chamina na ba na khoi ngai ri ado ngasi ina nga toy thong ni ba nahan mamangi blog ta mina nga to anamba blog ta nga toy thong ba thangalo na hai adu do ngasi di na du video do ka pe do thangala tro ni myam ngai ga le bidong ga da bani Chk Chadri keno to ini Chk Chadro bani horen papa laga pune charni aduga video mate ama namaga aduga loisan doi ni vlog se ai kasargi karma mafam da leiriba hai ai maming sidi haira roge ba ko ado hanga po question ngai se oina haraga kasargi karamba mafam da leiriba haba ai kasargi silchar haba mafam duga lein dạ cái gì rồi nâng cài dung gì một phong lưu hai đèn chak se chaw lama buli lama do papa la ga pune chamina na bai na khoi ngai ri adu dugi kana to ni ko ai làm đi chak akoi du ayuk ki ni na baro gi hinjang do cha dri na adu dugi hai ni baro gi cha bai wa ni ayuk ki du do pa de 이치기 certificate nang khara paro ne hai reng 우리 왜냐 chegi certificate phang ba yare matam hin 해요래 kini ko ibai su kai no hai se chegi certificate phang ba yare matam hin kini ko ibaisu khangre kaya no khangre ei para piroke pabiro koi bem bem na 진짜 롱니 마마이 봐 람드리 뭐 하리 fu cha 마마이 진짜 마밍 싱도 살로 ai bem paro du gai har ke question ngai dan ai mina video puna mag sumana changa ga ta yana spec se up ke ta spec pa sa ta step pa ma pha de phase ke tawra ke yam phase de habiro pha de bandra hai se kai hai no bandra hai se khoi myam chak chamina bodo aduni first view ngasi ngatoi thonge myam ngatoi thonge kari mathel thongge ngatoi thonge adong akhoi ka sar dane ko ngatoi thong base kaya chana de dugagi khogi nga se akhoi first time ni doi nga se kaino to doi ne ba akhoi fry to da bida direct khapi dana ko ado do manam do kitang haina roi drana aigina half fry tor kan da thongi ni ado kamai to bodo si yengsi mahau do in cha ga khangani cha de ba ko ji mấy này cái đó xài đi đây này lấy nhiều rút kia mà có đuôi mà không đi không gây đi ủ này rút cái đuôi này còn nó hoàn nguyên đuôi vậy luôn adu mem hai biro ne hoji kai spec ko paga phajabran taga lo thok pana phajabran luhuma gram kui ke to muse 2020 ke January da chemi chegi ya chi nushi ma kai no ai di suba wow ga kan liu kai ja bam ja chle ai chasma lo thole yem no ka ke no yam ha de angang ani angang ni se ming ke kau ge do khoi gi
ꯃꯥꯁꯦ ꯌꯥꯝ ꯏꯀꯥꯏꯒꯜꯂꯦꯕꯀꯣ ꯃꯥꯁꯦ ꯅꯍꯥꯟ ꯀꯩꯅꯣꯗ ꯃꯁꯥꯒꯤ ꯕ꯭ꯂꯣꯒꯇꯣ ꯑꯩꯅ ꯚꯤꯗꯤꯑꯣꯗꯣ ꯅꯝꯕ ꯂꯣꯏꯔꯒ ꯌꯦꯡꯉꯨ ꯍꯥꯏ ꯏꯀꯥꯏꯔꯤꯕ ꯅꯪ ꯃꯃꯤꯡ ꯀꯩ ꯍꯥꯏꯗꯣꯛꯈ꯭ꯔꯣ ꯍꯥꯏꯔꯣꯏ ꯅꯪ ꯍꯥꯏ ꯃꯥꯏ ꯃꯃꯤꯡ ꯍꯥꯏꯕ ꯏꯀꯥꯏꯔꯦ ꯃꯥꯏꯁꯦ ꯃꯃꯤꯡꯁꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯅꯨꯅꯨ ꯍꯥꯏꯅ ꯀꯧꯋꯦ ꯑꯗꯣ ꯑꯁꯦꯡꯕ ꯃꯃꯤꯡꯗꯤ ꯕꯤꯀ꯭ꯔꯝ ꯀꯧꯏ ꯆꯤꯔꯣꯟ ꯕꯤꯀ꯭ꯔꯝ ꯁꯤꯡꯍ ꯑꯩꯈꯣꯏ ꯑꯗꯨꯒ ꯃꯌꯥꯝꯅ ꯍꯪꯉꯛꯄ ꯀꯣꯏꯁꯟ ꯑꯃꯒ ꯀꯣ ꯑꯩꯈꯣꯏ ꯅꯦꯅꯦꯁꯦ ꯅꯨꯄꯥ ꯃꯌꯨꯝꯒꯤꯔ ꯅꯠꯇ꯭ꯔꯒ ꯅꯨꯄꯤ ꯃꯌꯨꯝꯒꯤꯔ ꯑꯗꯣ ꯀꯩꯅꯣꯒꯤꯅꯤ ꯑꯩꯈꯣꯏꯒꯤ ꯏꯅꯦꯝꯕꯣꯛꯀꯤ ꯃꯧꯄꯥꯒꯤ ꯃꯧꯅꯦꯕꯀꯣ ꯑꯩꯈꯣꯏ ꯅꯦꯅꯦꯁꯦ ꯃꯥꯏ ꯃꯆꯥꯅꯤꯄꯥꯅꯤꯁꯤꯅ ꯃꯥꯡꯈ꯭ꯔꯦ ꯃꯌꯥꯝꯗꯤ ꯉꯁꯤ ꯍꯦꯄꯤ ꯐꯥꯗꯔꯁ ꯗꯦꯒꯤ ꯄꯄꯥꯗ ꯀꯅꯥ ꯁꯔꯄ꯭ꯔꯥꯏꯖ ꯄꯤꯒꯅꯤ ꯍꯥꯏꯅ ꯀꯅꯥ ꯈꯜꯂꯤ ꯀꯣꯃꯦꯟꯇ ꯍꯥꯏꯔꯛꯑꯣ ꯆꯦꯒꯤ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟ ꯆꯦꯒꯤ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟ ꯑꯩꯒꯤ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟ ꯍꯥꯏꯔꯣ ꯑꯩ ꯀꯩꯅꯣ ꯇꯧꯔꯦ ꯕꯤ ꯑꯦ ꯐꯥꯎꯇꯅꯤ ꯃꯃꯥꯗꯤ ꯀ꯭ꯂꯥꯁ ꯀꯌꯥ ꯂꯣꯏꯔꯦ ꯇꯨꯃꯤꯟꯅ ꯂꯩꯌꯣ ꯍꯥꯏꯕ ꯅꯪ ꯃꯃꯥ ꯂꯥꯛꯑꯒ ꯑꯃꯨꯛꯀ ꯑꯃꯨꯛ ꯗꯤꯁꯨꯝ ꯇꯧꯕꯤꯗꯅꯅꯦ ꯍꯥ ꯌꯨꯇꯨꯕꯅꯤꯅꯦ ꯌꯥꯝ ꯑꯩꯈꯣꯏ ꯏꯅꯥꯎ ꯅꯨꯄꯥꯁꯦ ꯌꯥꯝꯅ ꯋꯥ ꯉꯥꯡꯕꯅꯤ ꯕꯦꯝꯕꯦꯝꯗꯣ ꯀꯩꯅꯣ ꯍꯥꯏꯁꯦ ꯕꯦꯝꯕꯦꯝꯗꯣ ꯃꯇꯥꯡꯗ ꯋꯥ ꯑꯝꯇ ꯍꯣꯏ ꯑꯩ ꯀꯁꯥꯔꯒꯤ ꯌꯨꯇꯨꯕꯔ ꯃꯌꯥꯝꯒ ꯄꯨꯟꯕ ꯍꯥꯏꯕꯁꯦ ꯑꯩ ꯍꯣꯏ ꯑꯩꯗꯤ ꯃꯧ ꯑꯃ ꯑꯣꯏꯔꯕꯅꯤꯅꯅꯦꯀꯣ ꯃꯌꯥꯝꯒ ꯈꯤꯇꯪ ꯃꯇꯝ ꯂꯩꯕꯁꯦ ꯍꯥꯏꯗꯤ ꯑꯩ ꯏꯁꯥꯅ ꯚꯤꯗꯤꯑꯣ ꯇꯧꯖꯔꯤꯁꯤꯁꯨ ꯌꯥꯝꯅ ꯍꯥꯏꯗꯤ ꯃꯇꯝꯁꯦ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯗꯦꯕꯀꯣ ꯍꯥꯏꯗꯤ ꯌꯥꯝ ꯋꯥꯅ ꯊꯣꯛꯏꯑꯕꯀꯣ ꯑꯩꯉꯣꯟꯗ ꯃꯤꯅꯕꯨꯗꯤ ꯑꯗꯨꯝ ꯍꯥꯏꯕꯀꯣ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯑꯩ ꯃꯇꯝꯁꯦ ꯄꯨꯊꯣꯛꯄꯗ ꯌꯥꯝ ꯋꯥꯏ ꯑꯗꯣ ꯍꯣꯏ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯇꯧꯒꯦꯗꯤ ꯈꯜꯂꯤ ꯑꯗꯨ ꯃꯌꯥꯝ ꯈꯪꯅꯔꯒ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯔꯛꯀꯦ ꯑꯩ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯈꯅꯦꯛ ꯕꯤꯗꯤꯑꯣꯁꯨ ꯂꯥꯛꯑꯅꯤ ꯆꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯕꯦꯝꯕꯦꯝꯗꯣ ꯃꯅꯤꯄꯨꯔꯗ ꯌꯨꯝ ꯄꯥꯜꯍꯜꯂꯛꯑꯣ ꯄꯥꯜꯍꯟꯗ꯭ꯔꯣꯕꯅꯤ ꯃꯅꯤꯄꯨꯔꯗꯒꯤ ꯅꯨꯄꯥ ꯑꯐꯕ ꯑꯃ ꯌꯦꯡꯉꯒ ꯅꯣꯏ ꯍꯥꯏꯔꯛꯀꯗꯕꯅꯤꯀꯣ ꯑꯁꯦꯡꯕꯀꯤꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯁꯨ ꯃꯅꯤꯄꯨꯔꯗ ꯆꯠꯄ ꯐꯪꯉꯅꯤꯗꯅ ꯑꯗꯨꯗꯒꯤ ꯑꯩ ꯍꯔꯥꯎꯔꯤꯅꯤ ꯉꯥꯏꯍꯥꯛꯇ ꯆꯠꯄ ꯐꯪꯉꯅꯤ ꯑꯗꯨꯑꯣꯏꯗꯤ ꯀꯣꯟꯇꯤꯐꯤꯀꯦꯁꯟ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯆꯦ ꯐꯥꯗꯔꯁ ꯗꯦ ꯐꯥꯗꯔꯁ ꯗꯦꯁꯨ ꯍꯦꯄꯤ ꯐꯥꯗꯔꯁ ꯗꯦ ꯍꯥꯏ ꯌꯥꯝ ꯆꯝꯃꯦ ꯅꯨꯡꯁꯤꯌꯦ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯅꯣꯏ ꯁꯨꯃꯥꯏꯅ ꯊꯥꯒꯠꯄꯤꯔꯛꯄꯁꯤꯅꯅꯦ ꯏꯁ ꯊꯃꯣꯏꯒꯁꯦ ꯕꯦꯝꯕꯦꯝꯗꯣ ꯀ꯭ꯂꯥꯁ ꯀꯌꯥꯅꯣ ꯑꯩ ꯍꯟꯗꯛ 12 ꯊꯥꯏ ꯅꯪ ꯆꯨꯞꯄꯤꯠ ꯉꯥꯡꯉꯤꯁꯦ ꯀꯩꯒꯤꯅꯣ ꯎꯜꯇꯥ ꯐꯨꯜꯇꯥ ꯃꯤ ꯑꯁꯦꯡꯕ ꯍꯥꯏꯖꯔꯤꯅꯤ ꯃꯁꯤ ꯎꯜꯇꯥ ꯐꯨꯜꯇꯥ ꯋꯥ ꯌꯥꯝ ꯉꯥꯡꯕꯅꯤ ꯏꯒꯅꯣꯔ ꯇꯧ ꯃꯥꯒꯤ ꯋꯥꯔꯤꯁꯦ ꯉꯥꯡꯅꯤꯅ ꯑꯗꯨꯝ ꯆꯞꯄꯦ ꯆꯞꯄꯦ ꯃꯦꯝ ꯉꯥꯡꯅꯤ ꯅꯪ ꯈꯔ ꯄꯥꯕꯤꯔꯛꯑꯣ ꯑꯩ ꯅꯣꯟꯗ ꯄꯥꯕꯁꯦ ꯈꯔ ꯀꯩꯅꯣ ꯇꯧꯋꯦ ꯑꯩꯁꯦ ꯀ꯭ꯂꯥꯁ ꯀꯌꯥꯅꯣ ꯍꯟꯗꯛ 12 ꯊꯥꯔꯤꯅꯦꯕ ꯑꯗꯣ ꯑꯦꯛꯖꯥꯝꯗꯤ ꯑꯣꯏꯔꯔꯣꯏ ꯍꯥꯏ ꯑꯗꯨꯃꯥꯏꯅꯒ ꯇꯥꯔꯤ ꯈꯪꯗꯦ ꯆꯦ ꯑꯩꯁꯨ ꯍꯟꯗꯛꯇ ꯀꯆꯥꯔ ꯒꯔꯜ ꯍꯥꯏꯅ ꯍꯣꯏ ꯃꯅꯤꯄꯨꯔ ꯑꯃꯈꯛ ꯍꯥꯏꯕꯁꯦ ꯐꯅꯦꯛ ꯌꯥꯝ ꯆꯤꯡꯈꯠꯂꯒ ꯅꯨꯡꯁꯤꯌꯦ ꯐꯅꯦꯛ ꯀꯩ ꯍꯥꯏꯕ ꯐꯅꯦꯛ ꯆꯤꯡꯈꯠꯂꯒ ꯃꯧ ꯑꯣꯏꯔꯒꯗꯤ ꯍꯣꯏ ꯆꯨꯝꯃꯦ ꯑꯗꯨꯗꯣ ꯑꯩꯈꯣꯏ ꯀꯁꯥꯔꯗꯅꯅꯦ ꯑꯩꯈꯣꯏ ꯀꯁꯥꯔꯗꯁꯨ ꯇꯧꯏꯑꯕ ꯑꯗꯨꯒ ꯑꯃꯅ ꯈꯦꯠꯅꯕ ꯍꯥꯏꯕꯕꯨꯀꯣ ꯑꯉꯥꯡ ꯂꯩꯕ ꯑꯣꯏꯔꯒꯗꯤ ꯆꯤꯡꯈꯠꯇꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯀꯩꯅꯣ ꯑꯃꯁꯨ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒ ꯑꯉꯥꯡ ꯂꯩꯇ꯭ꯔꯤꯕ ꯑꯣꯏꯔꯒꯗꯤ ꯌꯥꯏ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅꯁꯨ ꯍꯥꯏ ꯑꯗꯣ ꯌꯥꯝꯅ ꯍꯥꯏꯗꯤ ꯑꯗꯨ ꯇꯧꯔꯒꯁꯨ ꯈꯪꯗꯦꯅꯦ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯕ ꯑꯩ ꯃꯑꯣꯡ ꯀꯣꯏꯁꯟ ꯌꯥꯝ ꯍꯪꯉꯦ ꯇꯥꯕꯗ ꯀꯩꯅꯣꯝ ꯇꯧꯋꯦ ꯍꯥꯏꯕ ꯆꯦ ꯃꯅꯤꯄꯨꯔꯗꯁꯨ ꯂꯥꯛꯑꯣ ꯂꯥꯛꯀꯅꯤ ꯁꯣꯏꯗꯅ ꯂꯥꯛꯇꯣꯏꯅꯤ ꯑꯩꯈꯣꯏ ꯅꯣꯡꯃ ꯑꯗꯣ ꯂꯥꯛꯀꯅꯤ ꯑꯗꯣ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛꯇꯤ ꯑꯣꯏꯔꯗꯤ ꯁꯉꯥꯏ ꯑꯩꯒ ꯐꯦꯁꯇꯤꯚꯦꯜ ꯇꯧꯕꯗꯣ ꯃꯥꯟꯅꯩꯌꯦ ꯀꯔꯝꯕ ꯀꯩ ꯃꯇꯝꯗꯅꯣ ꯃꯌꯥꯝ ꯀꯣꯂꯦꯖꯇ ꯇꯝꯃꯤꯅꯣ ꯑꯩꯁꯦ ꯀꯩꯅꯣꯗꯅꯤ ꯗꯤ ꯑꯦꯟ ꯑꯦꯟ ꯀꯦꯗ ꯇꯝꯕꯅꯤ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯇꯝꯕꯅꯤ ꯀꯣꯂꯦꯖ ꯅꯠꯇꯦ ꯈꯪꯕ꯭ꯔꯥ ꯑꯩ ꯎꯗꯔꯦ ꯅꯣꯏꯅ ꯃꯌꯥꯝ ꯑꯩꯈꯣꯏ ꯑꯉꯥꯡꯁꯦ ꯌꯦꯡꯕꯤꯌꯨ ꯅꯍꯥꯟ ꯃꯣꯏꯒꯤ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣ ꯀꯅꯥ ꯌꯦꯡꯈ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯆꯪꯉꯒ ꯌꯦꯡꯕꯤꯌꯨꯀꯣ ꯌꯦꯡꯗꯕ ꯀꯥꯡꯕꯨꯉꯩ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯅꯍꯥꯟꯒꯤ ꯚꯤꯗꯤꯑꯣꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯅ ꯀꯩꯅꯣ ꯇꯧꯕꯅꯦ ꯃꯣꯏꯒꯤ ꯑꯩꯈꯣꯏ ꯅꯦꯅꯦꯒꯤ ꯌꯨꯝꯗ ꯆꯠꯂꯦꯕꯀꯣ ꯑꯩꯁꯦ ꯑꯗꯨꯒ ꯅꯦꯅꯦ ꯍꯣꯏꯒꯤ ꯍꯤꯡꯒꯣꯜ ꯇꯥꯛꯄꯅꯦ ꯃꯁꯥꯅꯒ ꯇꯥꯛꯆꯕꯅꯤ ꯃꯣꯏ ꯃꯥꯁꯦ ꯃꯌꯨꯝꯗ ꯃꯁꯛ ꯐꯖꯕ꯭ꯔꯥ ꯐꯖꯗꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯈꯤꯕꯅꯤ ꯑꯣ ꯀꯣꯏꯁꯟ ꯑꯃ ꯐꯖꯩꯌꯦ ꯑꯗꯣ ꯐꯖꯩ ꯑꯝꯇ ꯍꯧꯖꯤꯛ ꯍꯥꯏꯕꯤꯔꯛꯑꯣ ꯃꯥ ꯍꯧꯖꯤꯛ ꯏꯀꯥꯏꯅ ꯃꯈꯥ ꯆꯪꯈ꯭ꯔꯦ ꯑꯗꯣ ꯅꯨꯅꯨ ꯃꯁꯤ ꯃꯁꯛ ꯐꯖꯗ꯭ꯔꯥ ꯑꯩꯈꯣꯏ ꯏꯅꯥꯎꯅꯨꯄꯥꯅꯤꯁꯦ ꯅꯪꯅ ꯅꯍꯥꯟ ꯍꯤꯡꯒꯣꯜꯒꯤ ꯇꯥꯛꯄꯗꯣ ꯃꯌꯥꯝꯗꯣ ꯑꯝꯇ ꯍꯥꯏꯔꯣ ꯑꯩꯅ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯍꯤꯡꯒꯣꯜꯒꯤ ꯃꯌꯥꯝ ꯑꯃ ꯇꯥꯛꯈ꯭ꯔꯦ ꯃꯌꯥꯝ ꯑꯝꯇ ꯌꯦꯡꯕꯤꯌꯣꯅ ꯍꯥꯏꯔꯣ ꯅꯨꯡꯁꯤꯕꯅꯤ ꯑꯩꯈꯣꯏ ꯃꯅꯤꯒꯤ ꯃꯃꯤꯡ ꯈꯪꯗꯕꯁꯨ ꯂꯩꯔꯤꯕꯣ ꯃꯥꯏ ꯃꯃꯤꯡꯅ ꯑꯩꯈꯣꯏꯒꯤ ꯅꯨꯅꯨꯁꯦ ꯃꯥꯒꯤ ꯆꯦꯅꯦꯜ ꯑꯃꯁꯨ ꯅꯪꯒꯤ ꯃꯃꯤꯡ ꯂꯩꯖꯩꯑꯕꯀꯣ ꯍꯥꯏꯈ꯭ꯔꯣ ꯌꯨꯇꯨꯕꯀꯤ ꯅꯪꯒꯤ ꯃꯃꯤꯡ ꯉꯁꯥꯏ ꯑꯗꯣ ꯂꯩꯇꯦ ꯅꯪꯒꯤ ꯆꯦꯅꯦꯜ ꯂꯩꯀꯣ ꯌꯨꯇꯨꯕꯀꯤ
Ay, hide ay like na use to. Ado ma yamna sinade hojikti lairik tamibani na dugumba da ngawba yade aduna hayeng kona lairik ka loirakanda aduga phajana hawa youtuber ama ohelaktoini akoigi kaino se akoigi nunu se khona nunu kawe mami nga sengbo budi Bikram kawe ba che silchal da paro silchal da la hello che reply pira o pira karam ai ne spec se up tawani na yamna egi front se yam pi e ba ko aduga duduna kena taw masak phajeira sisu leye yam kana nang yam phajeya ai rashi lei taw rashi yam leibani masak su phajabani akhoi nau pa se che manipur de dum la o la kana ko kona ado मैम के मैम द मणिपुर द हुजी कोरोना से कमाई तोरी कोविड से खरा मसिंग हंथाब्रा ना जगह हेंगटब्रा मैम कमेंट आबिरो ai laktoi ai Manipur da ai sidringai da di am tang di laktoi ni मैम ai sidringai da ka hogolak patang ngai ai haidi chati am chatninge do sibagi wa haiba yade ji hogolak patang ngai ri ko adha kon sibo bun si kai hing gan kya paro hibreng paro kai gi he changben angang se nokning bani da bani hai nu shi je silchar Manipur lak pada thengna si hoi so tana ki thengna se ba ko kana na re ba ma jara chatle ha ba thangjam linthoi devi ko Manipur da lak pada thengna se hoi thengna se kasar da su lak ninge ai su che la o akhoi da leraga akhoi da siga koina bagi la o mamin se kaino ni roti pawa itre namde udra ba yamna na khosa tampi e ba ma jum tawre akhoi jum tawre bem hai ni na bom hai ni corona hanthare khara o adudi yam phaibo pause tabda yam nungai ado khoi sidadi corona se adum hengale yana taya ba karamba mamani bi ma na ado lockdown di oi ribra kamai tawri kari mathel chage akhoi ngasi ngatoi chadoi ni chadri papa ngai ri koi ba chakra ai kar aina mau mana le sabi ra so hangi aina ngang ma oi ma khoi pham da kan na wan thanari kan na tingdok nari bo ai udre ai kuli ma na mari khanya ba masa je bhajan ude noi na promo kyang mo sai no kaino je comment da babu roi jaro ai do yadam ne masai ne comment se people le pakoda ma ichan nupiro to nang Jin pirai maki corona protocol gi maramda khara haibio mayam jumdagi mapan thokpi ganu adagagi akoi yariba makhai haidi mathau taba pot ki damang tama pan thokpio hojiki matam sti yamna cheksanna leba matam ne khongthang ama soibada yung manung akoi gi family myam ama se loina soklak kadoine ba adugi khallaga noina chatningba haidi toningba leraga su masagi to oiba khandaba ko kogi yum sida leiriba mi punam ki khallaga ahan gi specially oiba ahan laman singi khallaga ne ko mapanda yamna thoida bani yariba makhai ado sana cheksin bigadabani cheksalagadi kaishu toroi hena haijening ado ai yam phajana aidi haiba se haite ba ko dum hai sini ai dum loli sini kai no hai do kangre mayam chirom boy sabe channel subscribe to biru kai ai kasar kaino gini silchar ramnagar gini tumuro changa ake sengba maming se momota kauri ai ma sukpa pa de ibada wari hai kai question no ne inau pukram hai mane ko kai ai u da ba ha ai ne u adu na to
ꯈꯔ ꯅꯛꯁꯜꯂꯒ ꯄꯥꯔꯁꯤꯁꯦ ꯑꯩꯅ ꯄꯤꯇꯨ ꯄꯤꯍꯧꯔꯦ ꯅꯣꯏꯗ ꯑꯩꯒꯤ ꯁꯦ ꯅꯪꯁꯨ ꯌꯦꯡꯉꯨ ꯈꯔ ꯅꯪꯁꯦ ꯅꯨꯡꯉꯥꯏ ꯅꯨꯡꯁꯤꯕ꯭ꯔꯣ ꯆꯦ ꯅꯨꯡꯁꯤꯕ꯭ꯔꯣ ꯆꯦ ꯀꯅꯥꯅ ꯅꯨꯡꯉꯥꯏꯔꯤꯕꯣ ꯆꯦ ꯍꯥꯏꯅ ꯁꯣꯔꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯆꯦ ꯅꯨꯡꯉꯥꯏꯔꯤ ngasi kana kana papa Father's Day gi papa da surprise pidori na kanam reply pirakte reply pirakte aina paba ngamdira khangre how kasar hai girl hello kasar girl oh thank you phajai haraga khumakte hai thank you ado phajadabani kay hinjang chage akoi chak chadri ngatoi thongba chadori video laani aigi reply amta pirakte ai khangdre ne anta piro da anta hayo thank you Chi lang pinamay. Chi lang tangga hairo dan lagabo. No amurok tila ame. Na from Bangladesh. Ima Bangladesh. Namadu. Loram gani pot star dan. Pot star mani. kay haba Love from Bangladesh. pabidra mina Chala. kainu se comment pira aroi saunu ne mami jam taro Sorry. thaujal maite saunu ne akoi khangnana tawbane amta ga iro obo ko Minam zaman ni dana mutai. che nang bondara por da la ama bo amkhak la ame amkhak na te idi ani rak ani ahum lak ka la amadra No da. Love from Bangladesh. Nu lại làm hai là chị đó. I'm also from Kasar Kanano sina Rajvi Nama du sao cái mấy này. ai tapi na parage ko mi puna mo kise pa na bagi damak tapi na parage Kasi mathagtagi ang chako ngak pa ne. Covishin and Covishield gi matang khambro mayamda haibiyo na che Manipur da lakningdro Ningi Manipur này. Chapa phang đi lekin Manipur. che sonai kada gi no ai sonai gi na te kaino gi ne silchar gi Kay no si Kari na tinido. Phone calls lakpa yade hijik. Phone call. anta pabiyo go me ai khang da rin tam Chandol amam do thilba. Chandol na ba. Man la ba. ha Agi din. Ayenge. No. Love from Tripura. Sorry. akhui ngang se hojik pa ba kana hiri Nang maguli thoro ka no mai. nang changau ba nang u da Mama ma ko sili thore khali. Fuje ka fuje je noi gi kino na tu na ndai. yam yang chat le do na ne pa ba jingam de ba kumra Noi gi se be mem burak to ni be mem khoi lak to ni ke no ai ma than da lawe ai no ma thara sa papi roi ai abungo se yam nuksi bani kana na bingo kena tau ko ne ai ba binga bunga mina nuksi na kawin haba bungo hai jari mi abungo ai se ko si gane kanga ba kai hani kanga ba nuksi bungo ai na kawai tu dina kau na da banate si ma khang da na bungo kawai nuksi ba ka haidan bungo nuksi ma ba khang ka da na kawai ni adu gumbo du mai hai ne ba silsel da nang para ka na ba ai ko nga ai na ko manung si ka pan chala ni mano ai pa bira fu na chala hai bibi gram da lawa bibi gram di latri hai bibi gao da la abo hai bibi gao mana ki ni na nang di adu bibi gram hai se ka bibi gao ai ni bibi gao ra bibi gao ai bai che chakhani ni hi hello ngasi di ne ko vlog namdoi ne na phajana ki ga le ra Bangladesh su la o Bangladesh ta slakani hebo Bangladesh sa mai ti ta bro ai di khang di ni akoi mai tai se mafam mayam da ta ba male ai di comment pa de oh pari si di pari aha ai singri bongi natte ma sona ai bungo do rasina ahan ha chandon thillaga live la o hai se ai chandon thillaga lai di myam udro ai gi chandon se big man le du ai shiri kangna budi thinre ba ko adu dum jum da lei bani na dum nakhang da thille big na
ꯑꯩ ꯃꯁꯥꯁꯦ ꯆꯥꯎꯔꯕꯅꯤꯅ ꯚꯤꯗꯤꯑꯣꯁꯦ ꯑꯩꯅ ꯂꯣꯏ ꯊꯟꯈ꯭ꯔꯕ Tania nungsi ꯃꯃꯥ ꯑꯣꯏꯔꯖꯨ ꯑꯩꯒꯤ ꯀꯣꯃꯦꯟ ꯄꯥꯗꯦ ꯀꯣ ꯁꯥꯎꯔꯤ ꯀꯣ ꯅꯣꯏꯅꯦ ꯀꯦꯄꯤꯇꯦꯜ ꯍꯥ ꯖꯤꯡꯉꯤ ꯌꯥꯕ꯭ꯔꯣ ꯀꯥꯏ ꯌꯧꯔꯦ 이신 거를 살아봐. 어머 그게 하이는 거 많아. 그게 하이노. 제제제제제제 ꯑꯩꯈꯣꯏ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯛ ꯆꯥꯔꯅꯤ ꯍꯧꯖꯤꯛ. ꯕꯨꯛꯂꯥꯝꯃꯦꯕꯣ. ꯑꯩ ꯀꯣꯃꯦꯟꯒꯤ ꯔꯤꯄ꯭ꯂꯥꯏꯗ ꯃꯌꯥꯝ ꯄꯥꯝꯃꯦ. ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯃꯩꯇꯩ ꯃꯌꯥꯝ ꯇꯥꯏꯌꯦ ꯅꯣꯏ ꯈꯪꯗꯦ ꯃꯥꯜꯂꯦ. ꯑꯩꯈꯣꯏ ꯈꯪꯗꯦ ꯉꯁꯤꯇ ꯑꯩꯗꯤ ꯍꯧꯖꯤꯛꯇꯕꯨ ꯈꯪꯉꯤ. ꯑꯩꯗꯤ ꯍꯧꯖꯤꯛꯇꯕꯨ ꯈꯪꯉꯤ. ꯕꯪꯒ꯭ꯂꯥꯗꯦꯁꯁꯦ ꯑꯩꯗꯤ ꯑꯇꯣꯞꯄ ꯃꯔꯣꯟꯒꯤ ꯃꯤ ꯇꯥꯏꯌꯦꯅ ꯈꯜꯂꯤꯕ. ꯆꯠꯈꯤꯕ ꯁꯥꯅ ꯐꯩꯌꯦ. ꯍꯦꯜꯂꯣ ꯍꯥꯏ ꯍꯥꯏ ꯇꯧꯔꯦ ꯍꯥꯏ ꯍꯜꯂꯣ ꯍꯥꯏ. ꯍꯥꯏ ꯑꯕꯨꯡꯉꯣ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯑꯕꯨꯡꯉꯣꯗꯣ ꯆꯠꯈꯔꯦ. ꯃꯥꯁꯨ ꯑꯩꯈꯣꯏꯗ ꯆꯥꯗꯣꯏꯅꯤ. ꯑꯗꯣ ꯅꯦꯅꯦ ꯍꯣꯏ ꯄꯨꯜꯂꯒ ꯅꯦꯅꯦ ꯍꯣꯏ ꯉꯁꯤ ꯍꯧꯖꯤꯛ ꯃꯄꯥꯟꯗ ꯆꯠꯈꯤꯕ ꯑꯗꯣ ꯃꯣꯏ ꯂꯥꯛꯄ ꯉꯥꯏꯔꯤꯕ. ꯃꯊꯧ ꯑꯃꯒꯤ. ꯑꯗꯣ ꯃꯣꯏ ꯂꯥꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯑꯩꯈꯣꯏ ꯂꯥꯏꯚ ꯂꯥꯛꯏꯅꯤ. ꯅꯍꯥꯟꯗꯒꯤ ꯂꯥꯛꯀꯦꯅ ꯇꯧꯕꯁꯦ ꯃꯇꯥꯡꯁꯦ ꯏꯐꯪ ꯐꯪꯗꯕꯀꯣ. ꯑꯗꯨꯗꯨꯒꯤ ꯍꯧꯖꯤꯛ ꯑꯗꯨꯝ ꯂꯥꯛꯑꯦ. ꯑꯩꯒꯤ ꯐ꯭ꯔꯣꯟꯁꯦ ꯆꯥꯎꯍꯟꯗꯕ ꯌꯥꯗ꯭ꯔꯦ ꯑꯩ ꯎꯗꯦ ꯑꯃꯐꯥꯎ. ꯅꯣꯡ ꯕꯥꯏ ꯕꯥꯏ ꯇꯥꯕ꯭ꯔꯣ ꯑꯗꯨꯒ ꯀꯣꯃꯦꯟꯁꯨ ꯁꯤꯒ ꯄꯥꯕꯤꯗꯦ ꯅꯣꯡ ꯇꯥꯗꯦ ꯁꯤꯒ ꯆꯠꯂꯒꯦ ꯍꯥꯏ ꯌꯥꯝ ꯁꯥꯎꯅꯨꯅꯦ ꯑꯩ ꯈꯪꯗꯅ ꯇꯧꯔꯤꯅꯤꯅꯦ. ꯅꯣꯡ ꯇꯥꯗꯦ ꯁꯤꯒ ꯅꯣꯏꯗꯨ ꯇꯥꯕ꯭ꯔꯣ. ꯑꯩꯈꯣꯏ ꯁꯤꯒ ꯅꯣꯡꯁꯦ ꯇꯥꯗꯣꯏ ꯇꯧꯏ ꯅꯣꯡꯊꯤ ꯅꯩꯔꯦ ꯃꯪꯉꯛꯏꯕꯀꯣ ꯅꯩꯔꯦ ꯅꯣꯡ ꯇꯥꯔꯛꯑꯅꯤ ꯉꯥꯛꯇꯪ ꯍꯜꯂꯣ ꯂꯩꯔꯗꯤ. ꯀꯩꯅꯣꯁꯦ ꯀꯩ ꯍꯥꯏꯅꯣꯁꯦ ꯇꯣꯉꯥ. ꯀꯩ ꯇꯣꯉꯥ ꯍꯥꯏꯒꯦ. ꯀꯩ ꯍꯥꯏꯅꯣ. ꯂꯣꯟꯒ ꯈꯣꯏꯗꯤꯅꯤ ꯍꯥꯏ. ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯣꯏꯔꯒ ꯀꯩꯗꯧꯕꯩ ꯂꯣꯟ ꯈꯣꯏꯗꯣꯏꯅꯣ. ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯗ꯭ꯔꯤ. ꯉꯁꯥꯏꯗꯩ ꯆꯥꯗ꯭ꯔꯤ ꯍꯥꯏꯕꯗꯅ ꯋꯥꯔꯦ. ꯑꯗ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯂꯣꯏꯔꯒ ꯑꯃꯨꯛ ꯑꯩꯒꯤ ꯏꯟꯁꯇꯥꯗ ꯂꯥꯏꯚ ꯂꯥꯛꯇ꯭ꯔꯕꯅꯤ. ꯑꯗꯣ ꯀꯅꯥ ꯐꯣꯂꯣ ꯇꯧꯗ꯭ꯔꯤ ꯂꯣꯏ ꯂꯥꯛꯑꯣ. ꯀꯩꯅꯣꯁꯦ ꯐꯣꯂꯣ ꯇꯧꯁꯜꯂꯣ ꯑꯗꯨꯒ ꯏꯟꯁꯇꯥꯗ ꯂꯥꯏꯚ ꯆꯠꯇ꯭ꯔꯕꯅꯤ. ꯍꯥꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯥꯏ. ꯃꯌꯥꯝ ꯀꯩꯀꯩ ꯍꯤꯟꯖꯥꯡ ꯆꯥꯏ ꯑꯗꯨꯁꯨ ꯍꯥꯏꯔꯣ ꯑꯗꯨꯒ ꯀꯣ ꯌꯥꯝꯅ ꯌꯨꯅꯤꯛ ꯑꯣꯏꯕ ꯍꯤꯟꯖꯥꯡꯁꯦ ꯍꯥꯏꯗꯤ ꯃꯤꯅ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯅꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯆꯥꯕ ꯍꯤꯟꯖꯥꯡꯒ ꯑꯩꯈꯣꯏ ꯀꯁꯥꯔꯗ ꯆꯥꯕ ꯍꯤꯟꯖꯥꯡꯒ ꯈꯦꯠꯅꯩꯗꯅꯀꯣ. ꯑꯗꯣ ꯈꯤꯇꯪ ꯌꯥꯝꯅꯁꯨ ꯈꯦꯠꯅꯗꯦꯗ ꯑꯩꯈꯣꯏꯁꯨ ꯃꯩꯇꯩ ꯑꯗꯨꯃꯥꯏꯅ ꯆꯥꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯨ ꯃꯥꯟꯅꯩ ꯕꯠ ꯆꯥꯏꯑꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯍꯦꯟꯅ ꯆꯥꯗꯕ ꯆꯥꯏꯑꯕ ꯑꯩꯈꯣꯏꯅ ꯆꯥꯗꯕ ꯄꯣꯠꯇꯣ ꯑꯁꯣꯝꯗ ꯆꯥꯏꯑꯕ ꯑꯗꯨꯅ ꯍꯥꯏꯗꯤ ꯆꯥꯗ꯭ꯔꯤꯕ ꯄꯣꯠꯇꯣ ꯑꯗꯣ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯣ ꯍꯤꯟꯖꯥꯡ ꯑꯃꯇꯪꯒꯤ ꯃꯃꯤꯡ ꯃꯌꯥꯝꯗ ꯑꯃꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯣ ꯑꯩ ꯑꯩꯈꯣꯏꯁꯨ ꯃꯊꯪꯒꯤ ꯇꯧꯅꯕ ꯕ꯭ꯂꯣꯛꯇ ꯑꯩ ꯊꯣꯡꯉꯒ ꯃꯌꯥꯝꯗ ꯀꯩꯅꯣ ꯇꯧꯔꯛꯀꯦ ꯍꯥꯏꯗꯤ ꯇꯝꯃꯒꯀꯣ ꯌꯨꯇꯨꯕꯇ ꯃꯌꯥꯝ ꯌꯦꯡꯉꯒ ꯃꯌꯥꯝ ꯇꯝꯃꯒ ꯃꯌꯥꯝ ꯑꯗꯨꯒ ꯑꯩ ꯃꯌꯥꯝ ꯃꯌꯥꯝ ꯊꯣꯡꯉꯒ ꯃꯌꯥꯝꯗꯣ ꯎꯠꯂꯛꯀꯦ ꯑꯗꯣ ꯑꯗꯨ ꯅꯠꯇ꯭ꯔꯒꯁꯨꯀꯣ ꯅꯣꯏꯅ ꯖꯥꯠ ꯊꯣꯡꯍꯟꯅꯤꯡꯕ ꯍꯤꯟꯖꯥꯡꯗꯣ ꯁꯤꯒ ꯀꯣꯃꯦꯟꯇ ꯍꯥꯏꯔꯛꯎꯀꯣ ꯑꯗꯣ ꯑꯗꯨꯒꯤ ꯀꯣꯃꯦꯟꯇꯣ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯄꯥꯔꯛꯀꯅꯤ ꯑꯗꯣ ꯍꯥꯏꯔꯛꯑꯣ ꯅꯣꯏ ꯀꯣꯃꯦꯟ ꯄꯥꯗꯦ ꯍꯥꯏꯕꯗꯣ ꯁꯥꯎꯅꯨꯕꯀꯣ ꯑꯩ ꯈꯪꯗꯅ ꯇꯧꯔꯤꯅꯤ ꯀꯣꯃꯦꯟꯁꯦ ꯌꯥꯝꯃꯕꯅꯤꯅꯅꯦ ꯃꯊꯪ ꯊꯣꯛꯂꯛꯄꯁꯤꯒ ꯄꯥꯕ ꯍꯦꯛꯇ ꯅꯪꯍꯧꯗꯕ ꯑꯗꯨꯅ ꯇꯧꯔꯤꯅꯤ ꯈꯗꯥꯡ ꯇꯧꯔꯅꯨ ꯀꯣꯃꯦꯟ ꯄꯥꯕꯤꯌꯨ ꯍꯥꯏ ꯑꯗꯨ ꯏꯀꯥꯏꯖꯈ꯭ꯔꯦꯗ ꯅꯪꯅ ꯀꯅꯥ ꯄꯥꯏ ꯆꯣ ꯀꯣꯃꯦꯟ ꯄꯥꯕꯤꯗ꯭ꯔꯃꯤꯅ ꯌꯦꯡꯉꯔꯣꯏꯒꯦ ꯍꯥꯏꯔꯣ ꯄꯥꯔꯒꯦ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯒꯦ ꯃꯣꯃꯣꯇꯥ ꯏꯠꯈꯣꯂꯥꯗ ꯂꯥꯛꯎꯁꯦ ꯑꯩꯈꯣꯏ ꯏꯠꯈꯣꯂꯥꯗꯁꯨ ꯂꯥꯛꯏ ꯃꯔꯛ ꯃꯔꯛꯇ ꯅꯣꯡꯃ ꯂꯥꯛꯑꯝꯃꯕꯅꯤ ꯁꯛ ꯑꯩꯗꯤ ꯑꯗꯨꯝ ꯂꯥꯛꯏ ꯏꯠꯈꯣꯂꯥꯗ ꯂꯥꯛꯎꯆꯦ ꯑꯩꯁꯨ ꯀꯁꯥꯔꯗꯒꯤꯅꯤ ꯁꯣꯏꯕꯨꯝ ꯏꯔꯣꯟꯕ ꯃꯥ ꯁꯣꯏꯕꯨꯝꯗꯤ ꯍꯥꯏꯔꯛꯀꯅꯨ ꯁꯣꯏꯕꯨꯝ ꯆꯥꯗꯦ ꯑꯩꯅ ꯆꯥꯗꯕ ꯄꯣꯠ ꯆꯩ ꯌꯥꯝ ꯂꯩ ꯑꯩ ꯑꯩ ꯆꯥꯏ ꯁꯣꯏꯕꯨꯝ ꯆꯥꯗꯦ ꯑꯩ ꯎꯁꯣꯏꯁꯨ ꯆꯥꯗꯦ ꯑꯩ ꯎꯌꯦꯟ ꯆꯥꯗꯦ ꯑꯗꯨꯗꯒꯤ ꯑꯩ ꯇꯨꯝꯅꯤꯡꯉꯦ ꯑꯩ ꯆꯥꯕꯨꯗꯤ ꯌꯥꯝ ꯆꯥꯅꯤꯡꯕꯀꯣ ꯆꯥꯗꯕ ꯑꯗꯣ ꯎꯌꯦꯟꯁꯨ ꯂꯩ ꯑꯩꯈꯣꯏꯗ ꯎꯌꯦꯟꯁꯨ ꯂꯩ ꯑꯗꯣ ꯎꯌꯦꯟ ꯊꯣꯡꯕꯁꯨ ꯆꯥꯔꯛꯀꯅꯤ ꯅꯣꯡꯃ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯊꯣꯡꯕꯁꯨ ꯊꯥꯡꯒꯠꯂꯛꯀꯅꯤ ꯊꯣꯛꯂꯛꯀꯅꯤ ꯚꯤꯗꯤꯑꯣꯁꯨ ꯑꯞꯂꯣꯗ ꯇꯧꯔꯛꯀꯦꯕꯀꯣ ꯑꯗꯣ ꯀ꯭ꯌꯨ ꯑꯦꯟ ꯑꯦ ꯚꯤꯗꯤꯑꯣꯁꯨ ꯇꯧꯔꯛꯀꯅꯤ ꯀ꯭ꯌꯨ ꯑꯦꯟ ꯑꯦ ꯚꯤꯗꯤꯑꯣꯁꯦ ꯑꯩꯒꯤ ꯅꯦꯛꯁꯇ ꯑꯣꯏꯅ ꯇꯧꯔꯛꯑꯒꯦ ꯌꯥꯝꯅ ꯈꯪꯅꯤꯡꯕꯁꯤꯡꯗꯣ ꯀꯣꯃꯦꯟꯇ ꯍꯥꯏꯔꯛꯎꯀꯣ ꯌꯥꯝ ꯇꯞꯄꯤ ꯍꯥꯏ ꯂꯥꯏꯚꯁꯦ ꯑꯝꯇꯪ ꯆꯪꯉ ꯌꯦꯡꯉꯨꯕ
ꯕꯦꯝꯕꯦ ꯌꯥꯝ ꯇꯞꯄꯤ ꯍꯥꯏ ꯑꯩꯈꯣꯏ ꯂꯥꯏꯞ ꯁꯤꯝꯇ ꯆꯪꯉꯗꯤ ꯅꯦꯠ ꯐꯠꯇꯅ ꯇꯧꯕꯤꯅꯤ ꯃꯈꯥꯗꯗꯤ ꯉꯁꯥꯏ ꯎꯔꯦ ꯎꯔꯦ ꯃꯥꯏ ꯄꯦꯝꯃ ꯑꯣꯗꯣꯔꯦ ꯑꯩ ꯄꯦꯔꯨꯛꯁꯨ ꯆꯥꯗꯦ ꯑꯗꯨꯅ ꯃꯥꯏ ꯆꯥꯗꯕꯁꯦ ꯃꯌꯥꯝ ꯂꯩꯔꯕ ꯃꯌꯥꯝ ꯆꯥꯗꯦ ꯇꯜꯂꯤꯕ ꯃꯁꯛꯁꯦ ꯑꯩꯈꯣꯏ ꯃꯔꯣꯟ ꯈꯣꯏꯕ꯭ꯔꯣ ꯋꯥ ꯉꯥꯡꯕꯗ ꯑꯩꯈꯣꯏꯅꯗꯤ ꯈꯜꯂꯦ ꯑꯗꯨꯒ ꯃꯌꯥꯝꯗ ꯋꯥ ꯑꯃ ꯍꯥꯏꯔꯛꯀꯦꯕꯀꯣ ꯑꯩꯅꯅꯦ ꯃꯣꯏꯔꯥꯡꯗ ꯆꯠꯄ ꯃꯇꯝꯗꯅꯦ ꯑꯩ ꯃꯅꯤꯄꯨꯔꯗ ꯑꯃꯨꯛ ꯈꯛꯇꯤ ꯂꯥꯛꯑꯝꯃꯦꯕ ꯑꯗꯨꯒ ꯑꯩꯅ ꯃꯣꯏꯔꯥꯡꯗ ꯆꯠꯄ ꯃꯇꯝꯗꯅꯦ ꯑꯩꯈꯣꯏꯒꯤ ꯃꯣꯏꯔꯥꯡꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯃꯐꯝꯗꯅꯦꯀꯣ ꯃꯔꯣꯟ ꯌꯥꯝꯅ ꯈꯣꯏꯕ ꯂꯩꯍꯧꯔꯤꯑꯕꯀꯣ ꯍꯥꯏꯗꯤ ꯃꯣꯏꯅ ꯉꯥꯡꯉꯛꯄꯗꯣ ꯑꯩꯈꯣꯏꯅꯅꯦ ꯀꯩ ꯉꯥꯡꯉꯤꯅꯣ ꯍꯥꯏꯅ ꯈꯪꯗꯕ ꯑꯗꯨꯒꯨꯝꯕꯁꯨ ꯂꯩꯍꯧꯔꯤ ꯑꯗꯨꯒꯨꯝꯕꯁꯨ ꯎꯔꯦ ꯑꯗꯨꯒ ꯑꯩꯅ ꯈꯜꯂꯦꯕꯀꯣ ꯑꯩꯈꯣꯏ ꯃꯔꯣꯟ ꯈꯣꯏꯗꯦ ꯃꯣꯏ ꯍꯥꯏꯗꯤ ꯃꯣꯏꯔꯥꯡꯗ ꯂꯩꯕꯗꯣ ꯑꯗꯨꯅ ꯃꯔꯣꯟ ꯈꯣꯏꯕ ꯍꯦꯜꯂꯤꯑꯅ ꯑꯩꯈꯣꯏ ꯈꯪꯗꯦ ꯀꯩ ꯉꯥꯡꯉꯤꯅꯣ ꯍꯥꯏꯅ ꯃꯔꯣꯟꯗꯨꯐꯥꯎꯗ ꯑꯩꯒꯤ ꯏꯟꯁꯇꯥꯒꯤ ꯃꯤꯡꯁꯦ ꯀꯁꯥꯔ ꯑꯦꯟꯖꯦꯜ 5166 ꯂꯥꯛ ꯈꯪꯗꯦ ꯀꯁꯥꯔ ꯑꯦꯟꯖꯦꯜ ꯍꯥꯏꯅ ꯁꯔꯁ ꯇꯧꯔꯣ ꯑꯗꯨꯒ ꯌꯦꯡꯉꯣ ꯑꯩꯒꯤ ꯌꯨꯇꯨꯕꯀꯤ ꯀꯩꯅꯣꯗꯣ ꯄ꯭ꯔꯣꯐꯥꯏꯜꯗꯣ ꯑꯗꯨ ꯑꯗꯨꯝ ꯍꯥꯞꯄꯅꯤ ꯎꯇꯤ ꯑꯁꯪꯕ ꯊꯣꯡꯉꯒ ꯎꯇꯤ ꯃꯤꯃꯤ ꯑꯁꯪꯕ ꯁꯤꯡꯖꯨ ꯃꯃꯥꯡꯗ ꯊꯣꯡꯉꯒ ꯆꯥꯈꯔꯦ ꯃꯤꯃꯤ ꯁꯤꯡꯖꯨ ꯕꯁꯀꯥꯟꯗꯤꯗꯤ ꯀꯩꯅꯣ ꯏꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯆꯥꯎꯔꯛꯏꯅꯤ ꯕꯁꯀꯥꯟꯗꯤꯗ ꯆꯥꯎꯔꯛꯏꯅꯤ ꯑꯩꯈꯣꯏꯗꯤ ꯍꯣꯏ ꯍꯣꯏ ꯀꯣꯃꯦꯟ ꯑꯣꯏꯅ ꯃꯊꯪ ꯃꯊꯪ ꯌꯦꯡꯉꯛꯀꯦ ꯋꯥ ꯁꯥꯡꯅ ꯉꯥꯡꯉꯔꯣꯏ ꯑꯩꯃ ꯗꯤꯁꯂꯥꯏꯛꯁꯨ ꯇꯧꯔꯅꯤ ꯀ ꯍꯥꯏꯅꯦ ꯀꯣꯃꯦꯟ ꯄꯥꯕꯤꯗꯕꯩ ꯁꯥꯎꯅꯨꯅꯦ ꯀꯣꯃꯦꯟ ꯄꯥꯔꯛꯑꯒꯦ ꯍꯧꯖꯤꯛ ꯑꯩ ꯃꯊꯪ ꯃꯊꯪ ꯅꯥꯏ ꯄꯥꯔꯛꯏꯅꯤ ꯌꯦꯡꯉꯨ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯄꯄꯥ ꯍꯣꯏ ꯂꯥꯛꯑꯦ ꯍꯥꯏ ꯑꯗꯨꯅ ꯑꯩ ꯆꯥꯛ ꯆꯥꯕꯒꯤ ꯇꯧꯔꯒꯦ ꯑꯗꯨ ꯂꯣꯏꯔꯒ ꯕꯥꯏ ꯕꯥꯏ ꯑꯃꯨꯛ ꯂꯥꯛꯑꯒꯦ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ ꯕꯥꯏ 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 ꯕꯥꯏ